Manipur Top Channel digi video amta update tawjage ngasi ayuk phong basi phong da December gi tang kunda Army officer saraga sahi nauribi nupi masa fakhiba miyoi police na fare Kaksing district ki manung chanba Waikhong police station na konbada leiba sahi nauribi nupi masa amabu miyoi amana Army officer saraga namthak tawraga faraga pukhraga lot khibadagi Waikhong police na miyoi adu Andhra Pradesh ki Basikhapatanam dagi fare hairi Police ki pauna hai satliba tha asigi ahumda mayang Imphal police station gi manung chanba Bengun mamang laikai da leiba Nongyai mayum asik sai kunthraga manga apokpa en Abdul Latif kauba miyoi amana sahi nauribi nupi masa ama faraga pukhraga lot khibagi matang da report ama lakpadagi Waikhong police na case ama lakhotki Case adugi number na FIR number 15122019W KZPSU S36636834 IPC ni case ama lakhot tuna thikat pa hokhi thaudu adu da sinari miyoi adu Waikhong police na tha asigi taraga tarukta Basikhapatanam gi town police station amadi Impulse NGO gi matenga loinana Basikhapatanam gi Alipuram Gokul theater manakta leiba Gemini lot gi nupi masa adu yauna fawa ngamki loinana makhoi ani formalities loiraba matungda tha asigi taraga nipal da Imphal da purakane makha tana wangpong sathabada accused oiriba asikna Rohit kauba Indian Army gi major officer saraga akoibada leiba miyoi sing thaja halaba matungda nupi adu fadana pukhibani loinana atopa miyoi kharada mahakna Indian Army da thabak hapigani haijinuna yamlaba senfam su khongbat ki haiba khangba ngamle hairi mahakna Army officer sabda sijinaba toigan amasu police na faba ngamle hairi mahak hauzik proso case ka mari leinana court ta puthok laba matungda namit mapani police remand laukthakre hairi ya makha thaba pongai minasi thank you